Hello, ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯑꯃꯅ ꯍꯪꯕꯤꯔꯛꯄꯅꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯀꯃꯤꯡ ꯀꯣꯜ ꯑꯩꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯅꯣꯏꯒꯤ ꯅꯝꯕꯔꯁꯤꯗ ꯑꯃꯨꯛ ꯂꯥꯛꯍꯜꯂꯣꯏꯒꯦꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯁꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯥꯎꯠꯒꯣꯌꯤꯡꯁꯨ ꯑꯃꯨꯛ ꯌꯥꯍꯜꯂꯣꯏꯒꯦ ꯀꯥꯏꯁꯨ ꯌꯥꯏꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯈꯛꯇꯪ ꯌꯥꯍꯜꯂꯣꯏꯒꯦ ꯑꯗꯣ ꯁꯤꯗ ꯔꯣꯃꯤꯡꯒ ꯑꯗꯣ ꯁꯤꯁꯦ ꯑꯣꯟ ꯇꯧꯕꯤꯕ ꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯣꯟ ꯇꯧꯔꯗꯤꯅꯦ ꯏꯟꯀꯃꯤꯡ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏꯕ ꯐ꯭ꯔꯦꯟ ꯁꯤꯁꯦ ꯁꯤꯗꯩꯁꯦ ꯑꯣꯟ ꯇꯧ ꯇꯥꯔꯗꯤ ꯁꯤꯁꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯑꯣꯟ ꯇꯧꯔꯔꯣꯏꯀꯣ ꯑꯗꯣ ꯃꯁꯤꯁꯦ ꯏꯟꯀꯃꯤꯡ ꯀꯣꯜ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯃꯨꯛ ꯌꯥꯔꯣꯏ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯌꯥꯍꯜꯂꯣꯏꯒꯦꯁꯨ ꯌꯥꯏ ꯀꯣꯜ ꯕꯥꯔꯤꯡ ꯑꯅ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯀꯣꯜ ꯕꯥꯔꯤꯡ ꯑꯣꯞꯁꯟꯅꯦꯕ ꯐ꯭ꯔꯦꯟ ꯃꯁꯤꯗꯒꯤ ꯇꯧꯔꯒꯅꯦꯕ ꯌꯥꯔꯤꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯆꯪꯅꯤ ꯍꯥꯏꯁꯦ ꯐꯣꯟꯅꯕꯨꯗꯤ ꯄꯨꯔꯅꯤꯀꯣ ꯑꯩꯒꯤꯗꯤ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯁꯥꯔꯚꯤꯁꯇꯥꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯌꯥꯎꯕꯅꯦꯕ ꯀꯣꯜ ꯕꯥꯔꯤꯡꯗ ꯆꯪꯉꯒ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯕꯨꯗꯤ ꯐ꯭ꯔꯦꯟ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯇꯨꯝꯃꯦꯗꯤ ꯁꯨꯃꯥꯏꯅ ꯐꯣꯟꯁꯦ ꯂꯣꯏ ꯁꯥꯏꯂꯦꯟ ꯊꯝꯃꯦ ꯁꯤꯗꯤ ꯐꯣꯟꯁꯦ ꯁꯥꯏꯂꯦꯟ ꯊꯝꯗ꯭ರೆ ꯍꯧꯖꯤꯛ ꯁꯤ ꯊꯝꯃꯕꯅꯤ ꯁꯤꯅ ꯚꯥꯏꯕ꯭ꯔꯦꯁꯟꯅꯤ ꯑꯗꯣ ꯑꯩꯗꯤ ꯐꯣꯟꯁꯦ ꯁꯥꯏꯂꯦꯟ ꯊꯝꯃꯦꯕ ꯁꯤ ꯑꯣꯏꯇꯥꯔꯗꯤꯃꯤꯅ ꯇꯧꯔꯛꯄꯗ ꯑꯃꯨꯛ ꯂꯥꯛꯑꯁꯨ ꯈꯪꯉꯔꯣꯏꯀꯣ ꯍꯣꯏ ꯃꯤꯁ ꯀꯣꯜꯕꯨꯗꯤ ꯂꯩꯔꯝꯃꯅꯤ ꯃꯤꯅ ꯇꯧꯔꯒ ꯃꯤꯅ ꯄꯥꯏꯔꯛꯇꯦ ꯍꯥꯏꯔꯅꯤ ꯑꯃꯗꯨꯗꯤ ꯏꯟꯀꯃꯤꯡ ꯀꯣꯜ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯛꯑꯅꯤꯀꯣ ꯑꯗꯣ ꯁꯤꯗꯤ ꯁꯤꯝ ꯋꯥꯟꯒꯤ ꯁꯤꯝꯒꯤ ꯁꯦꯠꯇꯤꯡꯅꯦꯕ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡ ꯀꯣꯜ ꯕꯥꯔꯤꯡ ꯀꯣꯜ ꯋꯦꯇꯤꯡ ꯀꯥꯏ ꯇꯧꯔꯤꯁꯦꯀꯣ ꯑꯗꯣ ꯃꯁꯤꯁꯦ ꯑꯩꯒꯤꯗꯤ ꯀꯣꯜ ꯁꯦꯠꯇꯤꯡꯗ ꯆꯪꯉꯒ ꯌꯥꯎꯔꯝꯕꯅꯦꯕ ꯁꯤꯒꯤ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯁꯥꯔꯚꯤꯁ ꯑꯅ ꯁꯤꯒꯤ ꯃꯈꯥꯒꯤꯁꯦ ꯃꯁꯤꯗꯩꯁꯤꯗ ꯆꯪꯉꯒ ꯌꯥꯎꯖꯔꯝꯕꯅꯦ ꯑꯩꯒꯤꯗꯤ ꯁꯤꯗꯩꯁꯤꯗ ꯆꯪꯉꯒ ꯌꯥꯎꯕꯅꯦꯕ ꯑꯗꯨꯅ ꯅꯣꯏꯁꯨ ꯌꯦꯡꯒꯦꯕꯨꯗꯤ ꯌꯥꯔꯦ ꯐ꯭ꯔꯦꯟ ꯑꯗꯣ ꯁꯤꯁꯦ ꯀꯣꯜ ꯁꯦꯠꯇꯤꯡꯁꯇ ꯆꯪꯕꯅꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯣꯏꯒꯤ ꯁꯤ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯆꯪꯕꯤꯔꯣ ꯐꯣꯟ ꯇꯧꯕꯁꯤꯗꯀꯣ ꯑꯗꯨꯒ ꯃꯁꯤꯗꯒꯤꯁꯤꯗ ꯁꯤꯒꯤ ꯗꯣꯠꯁꯦ ꯁꯤꯗ ꯁꯦꯠꯇꯤꯡꯁꯤꯗ ꯆꯪꯉꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯀꯣꯜ ꯁꯦꯠꯇꯤꯡꯁꯤꯗ ꯆꯪꯉꯒ ꯌꯥꯎꯕꯅꯦꯕ ꯀꯣꯜ ꯕꯥꯔꯤꯡ ꯑꯗꯣ ꯁꯤ ꯇꯧꯔꯣꯏꯒꯦ ꯍꯥꯏꯔꯒꯁꯨꯀꯣ ꯐꯣꯟꯗꯣ ꯁꯨꯃꯥꯏꯅ ꯁꯥꯏꯂꯦꯟꯗ ꯊꯝꯕꯤꯔꯁꯨ ꯌꯥꯏ ꯑꯩꯗꯤ ꯇꯨꯝꯕꯗꯤ ꯁꯥꯏꯂꯦꯟ ꯉꯥꯛꯇꯅꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯗ꯭ꯔꯥ ꯑꯗꯒꯤꯗꯣ ꯐꯔꯦ ꯐ꯭ꯔꯦꯟ ꯑꯦꯅꯤ ꯈꯪꯗꯕꯗ ꯑꯗꯨꯝ ꯍꯪꯗꯕꯤꯔꯛꯑꯣ ꯑꯩꯅ ꯑꯗꯨꯝ ꯁꯦꯝꯊꯔꯛꯀꯦ ꯑꯩꯅ ꯑꯈꯪꯕ ꯈꯪꯗ꯭ꯔꯒꯅ ꯒꯨꯒꯜ ꯇꯧꯊꯔꯛꯀꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯁꯦꯝꯊꯔꯛꯀꯦ ꯐꯔꯦ ꯂꯥꯏꯛ ꯐꯣꯂꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯊꯕꯤꯔꯛꯑꯣ ꯐ꯭ꯔꯦꯟꯁ